everyone, welcome to my video. Kurimjari mayambu, aingashi mayamda mango lassi khatang shaba recipe share to jage. Adui tamaki haino dimas changani, ice cube khara changani, chini khara changani, shangom khara changani. Adige plain yogurt dog doi khoi bangla na hairaga adu khara changani. Adige adugi tamaki ai jar chida cube to na haino sheka aga hapchare manunda. Adage chini khara hapcharage adage ice cube shakara hapcharani a measurement te haijararoi a professional shunate a nije gi test ta shum hapchabani adu mayamna kya jam thumna thakning ba adumana tona shum hapyu mayamna kya jam ingna thakning ba adumana mayamna adumana shum tona hapyu ai ti khara ingba pami aduna ingba she khatang jamna hape ice cube she adage chini she khatanga likka damana na khatanga hape adage plain yogurt she jamna shuleram dare khatang tangai me adu jalai ba she hapchan jarage khatanga jamadi haugadaba next the shabada ankoka kharga jamna happa haideni kotpada shu kharabudi ware adage shangom khara hapcharani aina agi haino she mapumma fo haino mapumma gini aduga a like half cup rom shangom hapchare liquid shangom mix to darashu jarani de makum thingjallaga huji blend to jarage mayam da blend oringa sida ina wa madang hygienic badi egi channel che nona open to jaba channel ni YouTube channel adu mayam ebu support to view egi video she jingbiradi mayam na pambiradi like to view support haibadi ehi channel share subscribe to view subscribe jamna jamaga di ehi khangani mayam ebu support to bidi haina mayam na pambidi egi video she adu ngasina I ahambani shumaina video sha jaba she adu ala na chum leira dinga piu mayam na comment to view next kamaina hingat ba kamaina ken to bajaba adu wow egi shunda keno shu oire lassi shu ready oire makum hangdok charage huji khut nakan mana camera pairaga nakan mana tawbani na khatang ware hang bache wow lassi is ready wow adu mayam da di test share to banam jadare adu ai mayam da jing jarake magi thickness se kamaina oyana ashini magi thickness se ai khangi hujik des ta jamna shai haina olangi haina adu mayam laina hujik ti heno she ham panamak ta phangi adu mayam sharaga thakpiu thank you for watching.